ꯈꯨꯡꯒꯪ ꯑꯃꯗ ꯃꯣꯍꯤꯟꯗ꯭ꯔꯣ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯑꯄꯤꯛꯄ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯁꯤ ꯑꯄꯤꯛꯄ ꯏꯃꯨꯡ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯊꯝꯕꯥꯜ ꯀꯧꯕꯤ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯏꯪꯕꯤ ꯀꯧꯕꯤ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎꯅ ꯁꯟ ꯂꯣꯏꯗꯨꯅ ꯁꯪꯒꯣꯝ ꯁꯨꯝꯃꯒ ꯃꯗꯨꯕꯨ ꯌꯣꯟꯗꯨꯅ ꯏꯃꯨꯡ ꯄꯨꯕ ꯑꯣꯏꯔꯝꯃꯤ꯫ ꯕꯦꯝꯃ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯕꯣ? ꯂꯥꯝꯗ꯭ꯔꯤꯗ ꯏꯃꯥ, ꯉꯥꯏꯍꯥꯛꯇꯪꯒ ꯁꯥꯟꯅꯈꯤꯒꯦ꯫ ꯍꯣꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯣ ꯑꯗꯨꯗꯤ ꯅꯄꯥꯁꯨ ꯊꯕꯛ ꯁꯨꯔꯨꯔꯤꯁꯦ ꯂꯣꯏꯔꯒ ꯄꯨꯂꯞ ꯆꯥꯊꯣꯛꯃꯤꯟꯅꯅꯕ꯫ ꯌꯥꯝ ꯂꯥꯞꯅꯗꯤ ꯆꯠꯊꯣꯛꯈ꯭ꯔꯅꯨꯀꯣ, ꯅꯄꯥꯁꯨ ꯂꯣꯏꯔꯛꯑꯅꯤ꯫ ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯕꯅꯤꯅ ꯂꯣꯏꯕꯒ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯁꯪꯒꯣꯜ ꯑꯁꯦ ꯈꯔ ꯅꯥꯟꯅ ꯊꯝꯒꯦꯗ꯫ ꯁꯟꯁꯤꯁꯨ ꯍꯣꯔꯦꯟꯗꯤ ꯏꯔꯨꯖꯊꯣꯛꯄꯤꯒꯦ꯫ ꯁꯤꯒꯤ ꯃꯄꯥꯟꯅꯅꯤ ꯏꯃꯨꯡ ꯑꯁꯦ ꯊꯥꯛꯄꯤꯔꯤꯕꯁꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯣꯍꯤꯟꯗ꯭ꯔꯣꯅ ꯁꯪꯒꯣꯝ ꯁꯨꯝꯂꯒ ꯃꯗꯨꯕꯨ ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯃꯦꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯪꯒꯣꯝ ꯁꯨꯝꯗꯨꯅ ꯁꯪꯒꯣꯝꯗꯒꯤ ꯊꯣꯛꯂꯛꯄ ꯄꯩꯁꯥ ꯈꯔꯁꯤꯅ ꯏꯃꯨꯡꯁꯤꯕꯨ ꯆꯂꯥꯏꯗꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅꯗꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯨꯗꯤ ꯉꯝꯕ ꯅꯠꯇꯦ, ꯑꯣꯟꯊꯣꯛꯄꯒꯤ ꯏꯃꯨꯡ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯩꯕꯥꯛ ꯇꯧꯔꯤꯅꯦꯅ ꯂꯩꯕꯥꯛꯁꯤꯒ ꯏꯀꯟ ꯀꯜꯂꯗꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯅꯣꯡ ꯈꯤꯇꯪ ꯆꯨꯔꯛꯑꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ꯫ ꯃꯍꯩ ꯃꯔꯣꯡꯁꯨ ꯊꯥꯒꯗꯕ ꯂꯩꯕꯅꯤꯅ ꯇꯧꯔꯤꯁꯦ꯫ ꯍꯟꯗꯛ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯆꯨꯗꯕꯁꯤꯗ ꯄꯣꯠ ꯆꯩꯒ ꯑꯃꯠꯇ ꯊꯥꯕ ꯌꯥꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯅꯪꯒꯤ ꯉꯁꯤꯒꯤ ꯎꯇꯤ ꯊꯣꯡꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ꯫ ꯊꯨꯝ ꯃꯣꯔꯣꯛꯁꯨ ꯆꯞ ꯍꯦꯛ ꯆꯥꯏ꯫ ꯈꯔꯒꯕꯨ ꯆꯥꯁꯤꯟꯈꯤꯒꯦꯗ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯊꯣꯡꯕ ꯎꯇꯤꯅꯤꯗꯅ꯫ ꯑꯇꯩ ꯏꯟꯁꯥꯡꯃꯛ ꯍꯥꯎꯇ꯭ꯔꯁꯨ ꯎꯇꯤ ꯊꯣꯡꯕꯗꯤ ꯐꯖꯅ ꯍꯩꯔꯕꯅꯤ꯫ ꯇꯥꯃꯣ, ꯉꯁꯤꯒꯤ ꯁꯟꯒꯤ ꯁꯪꯒꯣꯝ ꯁꯨꯝꯕꯤꯈ꯭ꯔꯕꯣ? ꯅꯨꯃꯤꯠꯁꯤꯁꯨ ꯊꯦꯡꯂ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯁꯪꯒꯣꯝꯂꯣ? ꯁꯨꯝꯗ꯭ꯔꯤ꯫ ꯁꯨꯝꯅꯅꯕ ꯇꯧꯔꯁꯤ꯫ ꯁꯪꯒꯣꯝ ꯁꯨꯝꯕꯗ ꯆꯪꯕ ꯀꯣꯟꯗꯣ ꯑꯝꯇ ꯏꯃꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯑꯣ ꯆꯠꯂꯣ꯫ ꯂꯧꯔꯨꯔꯣ ꯆꯠꯂꯣ꯫ ꯊꯝꯕꯥꯜ ꯑꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯁꯪꯒꯣꯝ ꯁꯨꯝꯕꯗ ꯁꯤꯖꯤꯟꯅꯅꯕ ꯀꯣꯟ ꯂꯧꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯁꯪꯒꯣꯝ ꯁꯨꯝꯕꯗ ꯁꯤꯖꯤꯟꯅꯕ ꯀꯣꯜ ꯑꯗꯨꯗꯤ ꯃꯣꯠꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯕꯥꯜꯇꯤꯜ ꯑꯣꯏꯅ ꯃꯥꯅ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯅꯪꯒꯤ ꯀꯣꯟꯗꯨꯗꯤ ꯈꯔ ꯆꯥꯎꯃꯟꯗ꯭ꯔꯥ? ꯑꯗꯨꯛ ꯌꯥꯝꯅ ꯁꯪꯒꯣꯝ ꯊꯣꯛꯀꯗꯕꯁꯨ ꯅꯠꯇꯕ, ꯍꯥꯟꯅꯒꯤꯗꯨꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ? ꯀꯣꯟꯁꯦ ꯁꯤꯅ ꯈꯔ ꯅꯥꯜꯂꯦ ꯉꯁꯤꯗꯤ꯫ ꯕꯥꯜꯇꯤꯟꯁꯦ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯁꯪꯒꯣꯝ ꯑꯗꯨ ꯁꯨꯝꯃꯛꯄꯗ ꯅꯨꯃꯤꯠꯁꯤꯃꯗꯤ ꯁꯪꯒꯣꯝ ꯌꯥꯝꯅ ꯊꯣꯛꯇꯨꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯈ꯭ꯔꯦꯗꯣ꯫ ꯃꯗꯨ ꯎꯕꯗ ꯊꯝꯕꯥꯜ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯁ, ꯉꯁꯤꯒꯤ ꯁꯪꯒꯣꯝ ꯈꯨꯊꯣꯛꯁꯤꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ, ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ꯫ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯤꯃꯤ꯫ ꯁꯪꯒꯣꯝ ꯁꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯝꯕꯥꯜꯅ ꯆꯠꯅ ꯆꯠꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜ ꯀꯌꯥꯃꯔꯨꯝ ꯈꯜꯂꯝꯃꯤ꯫ ꯉꯁꯤꯒꯤ ꯁꯪꯒꯣꯝꯒꯤ ꯄꯩꯁꯥꯁꯤꯅ ꯀꯔꯤ ꯀꯔꯤ ꯂꯩꯁꯤꯒꯦ? ꯆꯤꯝꯕꯥꯜꯗ ꯃꯣꯃꯣꯟꯁꯨ ꯅꯣꯛꯆꯩ꯫ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕꯅꯤꯅ ꯏꯆꯥꯒꯤ ꯐꯤꯔꯣꯜ ꯐꯖꯕ ꯑꯃ ꯍꯥꯟꯅ ꯂꯩꯔꯒꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒꯁꯨ ꯐꯤꯔꯣꯜ ꯂꯩꯔꯒꯦ꯫ ꯑꯗꯨꯒ ꯀꯔꯤ ꯑꯃꯨꯛ ꯂꯩꯁꯤꯒꯦ ꯈꯟꯐꯝꯒ ꯈꯪꯗ꯭ꯔꯦꯅꯦ꯫ ꯆꯥꯛꯈꯨꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯍꯥꯎꯕ ꯈꯔꯁꯨ ꯂꯩꯔꯒꯦ꯫ ꯌꯨꯝꯁꯤꯁꯨ ꯈꯤꯇꯪꯗꯤ ꯁꯦꯝꯖꯅꯤꯡꯉꯤ, ꯀꯣꯟꯅꯕ꯭ꯔꯥ ꯌꯦꯡꯉꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯈꯨꯗꯤ ꯊꯤꯔꯦꯗꯣ꯫ ꯊꯝꯕꯥꯜꯅ ꯄꯨꯔꯛꯄ ꯁꯪꯒꯣꯝ ꯆꯐꯨ ꯑꯗꯨ
ꯇꯥꯗꯨꯅ ꯀꯥꯏꯔꯦ ꯊꯝꯕꯥꯜꯒꯤ ꯑꯁꯥꯁꯨ ꯂꯣꯏꯅ ꯀꯥꯏꯔꯦꯗꯣ ꯍꯔꯦ ꯍꯔꯦ ꯁꯪꯒꯣꯝꯁꯤꯗꯤ ꯂꯣꯏꯅ ꯍꯩꯗꯣꯛꯇꯅ ꯀꯥꯏꯔꯦꯅ ꯇꯧꯔꯤꯁꯦ ꯈꯜꯂꯨꯕ ꯋꯥꯈꯜ ꯃꯌꯥꯝꯁꯤꯒ ꯑꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯊꯤꯈ꯭ꯔꯦꯗꯀꯣ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯅ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯌꯦꯔꯨꯝꯗꯒꯤ ꯌꯦꯅꯥꯎ ꯑꯣꯟꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯌꯦꯅꯥꯎ ꯃꯁꯤꯡ ꯊꯤꯔꯨꯅꯨ ꯍꯥꯏꯕꯁꯤꯅꯤ Hi guys, channel asibu subscribe tausanbiramu.